Hi ma'am, good morning ma'am. Di ayuki breakfast ka loina tawnarabani akhoi soparugi school li hangabani adu thadare. Adu school leitabina katang thengtak hogutpada matamje keno thengre. Hadi se akhoi breakfast tawrena ina mamang se online di loki ba sangom amul tada sahan ge tawani cha lolani angangani gina sangom pitani nungsu nungsa su sade nungdi mangba main tawi agi hawai cha tingu basisu food basisu nungsa su chadre sumaina jai bani khang ama du mathang tai se thangalaga agi hawai chamna se jumchalle ai tawna kano o mai li tharaga o min akoi gi breakfast se tan ayuki kari chaduna kai chaduna tawda dum plain paratha oina hogena ai ata totna di loi rest ta thamamani aduga sangom su sogale sangom se thabani na ko ising khara di hapina amul ta ja sangom se thabani khoi paroi di san sangom di thakning de amul ta ja se oi di moi haw na thai aduga sena paratha plain da alu ga haptre alu paratha ga na te dum plain paratha oina ena to ini hojik se pung hipar makhai ta ra dro kai no khang thabak loiselak ko da thing ne tum mo ko ko tarung makhai dum tai re thing school late and tum thok pada aduga paratha so ho balore moine gi sangom ai gi cha lo le kan moine sangom ga paratha ga paru di chaning dri mar gi chawmin ho ga aduga ai gi na cha si su yam na lon than na ko pathare kap se pai ngam ro sha re pajana aga se ta tv jeng aga boss ani chaksa cha thai nasta tawri breakfast aduga aina se da phamma ga tv yeng na tha school ga chat nung ai tv yeng le matha ka khale sa thak lo as nung sa kha thokle asa ai nung sa mamam ban nung sa thokle gi hawai cha se oi bi bai sor mana jina kari oi du ba mayam na comment de hairak padagi mana se khitang nungai tre dum hayeng gumba kai ra gi yeng matam da khang bai nung sa su yam kan na thok ta minute manga tara muk de na mai gas tang hak tham me duga adi dum mamda khare ne nung sa da ngak thamaga ai sai ke se mot pada lor sengdoni hayeng de khoi pa thungare ne aduga sima pam ba sengdoni khoi ba ni jang idan da su tongning da ba hai tai ko mem singdok jingjin ama aduga ai seng asi hawai thong ge taw bane aduga karon se he khra ame am me pi taw doin karon me am di tamai hoji amma khakti he se masa di me am tamai pumdure ka taw doin khang kati porang ngani makoi che kan mana magi kenos ai thantani sa doi se ahum se gi di thawra ni ngasi hawai ama thonga go ahum ama sida sul palamin he mari ga adre thadat pa yadre as mari di sure ade me laga hawai thongma ga kya chaning de da ngang sing di hawai thonga hawre duna se mit pi ma tawraga khara tonga nam na tawga san me am di keno di tawre se masa di ko pa lei se som da su masa me am ta mai makha da su siga de khara ni leiraga dum hekto ba khara saw ba tamak sing sin se mesale nung sai kitang tole ai hangam se nahan sa thoki bagi phar aju mu mapa lak pa mu hayeng di thungrani hayeng di hiktra su khara khadi pakle manung di me am saudo re asina mu mapa gi da thongbiraga pija bai doni to ningok sina pura korok koi jom sari je phajadra lei du mai ka ta singale thongani hawai sengni mise mi hogram na hekde yamba nga makok khara le na han sande nga le ki ba nga makok le ado hapsa laga thongani ma yana mule kaklak lelak tar nga tingali da sak thongba matam aduga sigi churidar se mayam dai ne yenghan gerba yenghan da hangde mamang kuidi khoi inem boi thungaba numito da lak pane ba ko chunni di inmandana manbu mandore aduga sidi chawra bu ko khudanga aduna lit patan bagi ne litana le semdoke tawramani na inemuki mamak sa mana bane khoi inemuki na pink color ai ne inemuki pink color uru budai pam gi ba ko aduga dum usala so mu pamak taren
ꯑꯗꯨꯝ ꯎꯁꯜꯂꯁꯨ ꯄꯥꯝꯃꯛꯇ꯭ꯔꯦ ꯏꯅꯦꯕꯣꯛꯒꯤꯅ ꯄꯤꯡ ꯀꯂꯔ ꯑꯗꯨꯒ ꯑꯩꯒꯤꯅ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯏꯔꯦ ꯑꯩꯅ ꯈꯨꯗꯥꯡꯁꯦ ꯀꯠꯊꯠꯀꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯔꯛ ꯇꯧꯔꯝꯕꯅꯦ ꯈꯨꯗꯥꯡꯁꯦ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯥꯏꯁꯜꯂꯛꯇꯗꯤ ꯌꯥꯔꯣꯏ ꯁꯥꯏꯖ 40ꯗ ꯂꯧꯕꯅꯦꯅ ꯁꯤꯅ ꯄꯖꯃꯥ ꯂꯩꯔꯦ ꯆꯨꯅꯤꯗꯤ ꯑꯗꯨꯝ ꯃꯜꯂꯦ ꯑꯁꯤꯁꯤꯅ ꯑꯩꯅ ꯊꯕꯛ ꯇꯧꯒꯦ ꯄꯨꯊꯣꯔꯛꯄꯅꯤ ꯈꯪꯒꯥꯎ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯎꯖꯔꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯂꯥꯛꯏ ꯃꯤꯁꯣꯗꯒꯤꯗ ꯑꯩꯅ ꯂꯧꯈꯤꯕꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯑꯩ 350ꯗꯅꯤ ꯆꯨꯅꯤꯒ siga adum sai son paru thindok thindindadi adum sina phaigo aduga koi puja kora kholak padadi kharadi chamba siguma se asigi mapani kinar ga se kathat kharaga semdo ke tawani adum color sidi phajego camera sidi khangde adum color di litlaga di phajagadra hang si sem dinge di lit panu ngai ro khangaw di chap chare aduga chuni sisu ꯃꯜꯂꯦꯗ ꯆꯨꯅꯤꯗꯤ ꯏꯟꯃꯟꯗꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯐꯨꯒꯤ ꯑꯩꯒꯤ ꯏꯁꯇꯤꯜꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯜꯒꯤ ꯏꯁꯤꯡꯒ ꯃꯌꯥꯝ ꯍꯥꯞꯅꯕꯅꯦ ꯑꯩꯗꯤ ꯑꯗꯨꯅ ꯆꯦꯡꯐꯨꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦ ꯇꯧꯕꯅꯦꯅꯅꯦ ꯈꯨꯝꯗꯅꯕꯒꯤ ꯃꯜꯂꯦ ꯑꯃꯒ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯑꯃ ꯂꯩ ꯌꯥꯝ ꯃꯟꯖꯜꯂꯛꯑꯕ ꯗꯤꯋꯥꯂꯤꯁꯨ ꯌꯧꯁꯜꯂꯛꯑꯦ ꯍꯌꯦꯡꯁꯦ ꯂꯛꯈꯤ ꯄꯨꯖꯥ ꯑꯣꯏꯗꯣꯏꯔꯥ ꯍꯪꯆꯤꯠ ꯑꯣꯏꯗꯣꯏꯔꯥ ꯍꯌꯦꯡꯗꯤ ꯄꯨꯡ 9ꯗꯩ ꯐꯪꯉꯤ ꯍꯥꯏꯕꯒꯨꯝꯕꯗꯤ ꯇꯧꯏ ꯑꯗꯨꯒ ꯍꯪꯆꯤꯠꯅ ꯑꯃꯨꯛ ꯄꯨꯡ 5ꯗ ꯑꯍꯤꯡꯗ ꯑꯣꯏꯗꯣꯏ ꯂꯛꯈꯤ ꯄꯨꯖꯥꯗꯤ ꯑꯃꯅꯁꯨ ꯑꯍꯤꯡꯗꯅꯤ ꯑꯗꯣ ꯃꯦꯔꯥ ꯋꯥꯌꯨꯡꯕꯁꯤꯅ ꯑꯃꯨꯛ ꯀꯦꯂꯦꯟꯗꯔꯗꯅ 17 ꯊꯥꯏ ꯍꯌꯦꯡ ꯖꯨꯡꯗꯣꯏꯔꯥ ꯍꯪꯆꯤꯠ ꯖꯨꯡꯗꯣꯏꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯍꯪꯆꯤꯠ ꯑꯣꯏꯅ ꯖꯨꯡꯉꯁꯤꯔꯥ ꯈꯪꯗꯦ ꯃꯄꯥꯗꯤ ꯍꯌꯦꯡ ꯊꯨꯡꯉꯔꯗꯤꯀꯣ ꯑꯩꯅ ꯉꯥ ꯍꯦꯟꯅꯤꯡꯕ ꯑꯗꯣ ꯌꯨꯝ ꯁꯒꯣꯜꯁꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯜꯂꯅꯤ ꯑꯁꯤꯁꯤꯅ ꯑꯩꯅ ꯆꯦꯡꯐꯨꯒꯤ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥꯠꯂꯤ ꯁꯦꯝꯕꯁꯤꯔꯥ ꯈꯪꯗꯦ ꯃꯃꯥꯡ ꯁꯦꯝꯕꯗꯗꯤ ꯈꯔ ꯄꯤꯛꯊꯣꯛꯈꯤꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯍꯜꯂꯦ ꯑꯁꯤꯒꯤ ꯃꯈꯨꯝꯁꯤꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯏꯟꯆꯤ 2.5 ꯑꯃ ꯍꯦꯟꯖꯜꯍꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯟꯅꯗꯤ ꯎꯜꯒꯤ ꯌꯥꯝꯅ ꯂꯣꯜꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯎꯜꯒꯁꯤ ꯀꯌꯥ ꯂꯣꯟꯅꯤꯡꯗꯔꯦ ꯍꯥꯟꯅꯗꯤꯀꯣ ꯁꯨꯃꯥꯏꯅ ꯎꯜꯅꯒ ꯂꯣꯜꯂꯒ ꯑꯗꯨꯝ ꯀꯨꯞꯊꯔꯝꯃꯤ ꯑꯁꯤꯁꯤꯁꯨ ꯑꯁꯤꯒꯤ ꯆꯦꯡꯐꯨꯒꯤ ꯃꯈꯨꯝꯁꯦ ꯀꯨꯞꯄꯝꯕꯅꯦꯕꯀꯣ ꯈꯔ ꯆꯥꯎꯔꯦ ꯂꯧꯊꯣꯛ ꯂꯧꯁꯤꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯁꯤꯒꯤ ꯃꯔꯤ ꯃꯔꯥꯡꯁꯤꯅꯁꯨ ꯄꯟꯅ ꯂꯩꯕ ꯑꯗꯨꯏꯗꯤ ꯑꯩꯅ ꯂꯧꯊꯣꯛꯈꯤꯗꯅ ꯑꯁꯤꯒꯗ ꯌꯦꯜꯂꯣ ꯀꯂꯔꯅ ꯁꯦꯝꯃꯝꯃꯅꯤ ꯍꯟꯗꯛꯇꯤ ꯕꯦꯕꯤ ꯄꯤꯡ ꯀꯂꯔꯁꯤꯅ ꯁꯦꯝꯃꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯎꯜꯒꯤ ꯃꯌꯥꯝ ꯂꯣꯜꯂꯝꯃꯦ ꯍꯧꯖꯤꯛ ꯁꯨꯝ ꯇꯟꯖꯜꯂꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯇꯟꯖꯜꯂꯛꯇꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯇꯟꯖꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦ ꯃꯦꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯤꯁꯤꯅ ꯁꯤꯒꯤ ꯐꯤꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯁꯤꯁꯨ ꯑꯗꯨꯝ ꯂꯪꯕ ꯐꯖꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁꯣꯔꯠ ꯀꯥꯠ ꯑꯁꯤꯅ ꯁꯨꯝ ꯇꯨꯁꯜꯂꯅꯤ ꯃꯄꯥꯟꯗ ꯀꯨꯆꯤ ꯈꯔ ꯄ꯭ꯂꯦꯠ ꯊꯥꯗꯔꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯦꯝꯃꯒꯦ ꯀꯛꯄ ꯂꯣꯏꯔꯗꯤ ꯇꯥꯏꯕ ꯉꯥꯏꯍꯥꯛꯇꯪꯇꯅꯤ ꯁꯤꯁꯨ ꯄꯨꯔꯥ ꯒꯣꯜ ꯇꯥꯗꯤ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯄ꯭ꯂꯦꯠ ꯊꯨꯞꯅꯕꯒꯤ ꯀꯌꯥꯝ ꯇꯥꯒꯗꯕ ꯈꯪꯗꯦ ꯄ꯭ꯂꯦꯠꯀꯗꯤ ꯌꯥꯝ ꯌꯥꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯗꯀꯣ ꯈꯔ ꯀꯂꯞ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯕꯣꯔꯥꯔ ꯀꯩꯅꯣ ꯊꯥꯖꯟ ꯇꯥꯔꯦ ꯁꯤꯇ ꯑꯣꯏꯔꯗꯤ ꯈꯤꯇꯪ ꯆꯤꯡꯉꯨꯕꯗꯀꯣ ꯁꯤ ꯐꯤꯗꯥꯁꯤꯗꯤ ꯆꯤꯡꯕꯅꯦꯕ ꯑꯩꯈꯣꯏ ꯂꯪꯁꯦ ꯃꯈꯥꯁꯤꯗ ꯀꯩꯅꯣ ꯑꯃ ꯊꯥꯗꯔꯦ ꯁꯤ ꯃꯈꯥꯗ ꯆꯦꯡꯒꯤ ꯕꯣꯔꯥ ꯑꯃ ꯑꯩꯅ ꯄ꯭ꯂꯦꯠ ꯊꯨꯞꯄꯛꯄꯁꯤꯗ ꯂꯦꯁ ꯊꯥꯗꯒꯦ ꯇꯧꯕ ꯐꯖꯒꯗ꯭ꯔꯥ ꯈꯪꯗꯦ ꯂꯦꯁ ꯍꯥꯞꯆꯜꯂꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯀꯣ ꯃꯌꯥꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯊꯦꯡꯗꯣꯛꯄ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯦꯡꯕꯕꯨꯗꯤ ꯅꯠꯇꯦ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯗꯣꯛꯎꯔꯒꯦ ꯑꯗꯨꯒ ꯄ꯭ꯂꯦꯠꯁꯦ ꯊꯥꯗꯔꯒꯦ ꯑꯩꯒꯤ ꯐꯨꯔꯤꯠꯁꯤꯁꯨ ꯀꯛꯍꯧꯗ꯭ꯔꯦ ꯁꯦꯝꯍꯧꯗ꯭ꯔꯦ ꯖꯦꯅꯝ ꯈꯔ ꯂꯦꯜꯂꯛꯑꯦ ꯖꯦꯅꯝꯅ ꯁꯣꯛ ꯇꯧꯔꯅꯤ ꯃꯄꯥ ꯂꯩꯇꯕꯅꯤꯅ ꯇꯤꯜꯍꯧ ꯃꯊꯧ ꯇꯥꯗꯦ ꯁꯨꯝ ꯖꯦꯅꯝꯅ ꯇꯧꯁꯜꯂꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯉꯥ ꯃꯀꯣꯛꯁꯤꯡꯁꯦ ꯃꯀꯣꯛꯇꯅꯦ ꯂꯩꯍꯧꯔꯤꯁꯦ ꯃꯀꯣꯛꯁꯤꯗ ꯑꯩꯅ ꯍꯋꯥꯏꯁꯦ ꯊꯣꯡꯅ ꯆꯥꯅꯤꯡꯕꯀꯣ ꯑꯗꯨꯅ ꯃꯀꯣꯛꯀ ꯍꯋꯥꯏꯒ ꯊꯣꯡꯖꯜꯂꯒꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯐꯨꯠꯈ꯭ꯔꯒꯦ ꯇꯤꯜꯍꯧ ꯆꯅꯝꯗꯤ ꯍꯣꯔꯦꯟ ꯍꯥꯞꯄꯅꯤ ꯁꯣꯛ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯃꯅꯝ ꯅꯝꯗꯅꯕ ꯉꯥꯕꯨꯗꯤ ꯐꯖꯅ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯅꯝꯗꯤ ꯅꯝꯃꯒ ꯑꯗꯨꯒ ꯑꯩꯅ ꯀꯥꯝꯃ ꯊꯥꯡꯊꯔꯦ ꯃꯍꯤꯁꯦ ꯅꯪꯁꯤꯜꯂꯝꯃꯦ ꯃꯍꯤ ꯂꯥꯡꯉꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯍꯋꯥꯏꯗꯤ ꯃꯍꯤ ꯂꯥꯡꯕꯅꯗꯤ ꯐꯩꯅꯤ ꯑꯗꯨꯒ ꯁꯣꯛ ꯇꯧꯁꯜꯂꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯗꯤ ꯀꯌꯥꯝ ꯍꯥꯎꯗꯣꯏꯅꯣ ꯕꯖꯥꯔ ꯅꯨꯃꯤꯠ ꯅꯠꯇꯕꯅꯤꯅ ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯖꯦꯅꯝ ꯃꯅꯝꯁꯤꯅ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯥꯟꯅꯗꯔꯦ ꯍꯥꯎꯇꯕ ꯆꯥꯔ ꯈꯪꯕ ꯍꯥꯏꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯁꯦ ꯔꯤꯡ ꯑꯣꯏꯅ ꯀꯠꯊꯠꯂꯒ ꯇꯧꯕꯅꯦꯕ ꯇꯤꯜꯍꯧꯁꯦ ꯍꯧꯖꯤꯛ ꯇꯥꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯃꯑꯣꯡ ꯄꯥꯝꯕꯒꯤꯀꯣ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯂꯩꯁꯜꯂꯒ ꯔꯤꯡ ꯑꯣꯏꯅ ꯕꯣꯔꯥ ꯍꯧꯕꯅꯤ ꯁꯤꯁꯨ ꯍꯥꯎꯕꯅꯤ ꯀꯩꯝ ꯂꯥꯛꯑꯣ ꯃꯦꯝ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯑꯩ ꯕꯣꯔꯥ ꯑꯃꯒ ꯍꯧꯔꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯑꯩꯒꯤꯗꯤ ꯃꯇꯨꯝ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯝ ꯀꯣꯔok ꯀꯣꯏꯕꯁꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯔꯣꯟ ꯑꯈꯥꯕꯤꯁꯤꯁꯨ ꯉꯥꯜꯂꯦ ꯁꯤꯒ ꯆꯥꯔꯅꯤ ꯃꯦꯠꯂꯒ ꯆꯥꯛ ꯍꯤꯟꯖꯥꯡꯁꯨ ꯂꯣꯏꯔꯦ ꯄꯔꯨꯒ ꯁꯣꯅꯨꯒ ꯄꯤꯖꯊꯣꯛꯑꯒꯦ ꯃꯣꯏ ꯑꯅꯤꯒꯤꯅꯤ ꯁꯤꯁꯦ
ꯆꯥꯖꯔꯅꯤ ꯃꯣꯏꯅꯤ चाबा होगी हम हाव बन ले ꯍꯌꯦꯡ ꯑꯃꯁꯨ ꯀꯟꯅ ꯄꯥꯏꯔꯛꯏ ꯌꯦꯡꯉꯨꯅꯦ ꯑꯃꯦꯠꯄꯤꯒꯤ ꯇꯣꯉꯥ ꯃꯅꯝꯗ ꯂꯩ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ ꯊꯣꯡ ꯍꯥꯡꯗꯣꯛ ꯊꯝꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯗꯤ ꯃꯤꯗꯣ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯗ꯭ꯔꯕꯅꯤꯅꯅꯦ ꯑꯁ ꯃꯣꯏ ꯑꯅꯤꯁꯨ ꯆꯥꯔꯦ ꯑꯩꯁꯨ ꯆꯥꯊꯣꯛꯎꯈꯤꯒꯦ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯣꯟ ꯂꯥꯛꯑꯦꯅ ꯃꯄꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯨꯡ 3 ꯇꯥꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯣꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯦꯟꯁꯤꯜꯂꯛꯑꯦ ꯃꯝꯕꯅ ꯍꯥꯜꯂꯦ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯃꯊꯛ ꯀꯥꯈꯤꯒꯦ ꯅꯨꯡꯁꯥꯒ ꯑꯝꯇ ꯁꯥꯗꯦꯗ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯃꯊꯪ ꯐꯥꯎ ꯑꯣꯟꯊꯣꯛꯀꯦ ꯇꯧꯕꯨ ꯅꯨꯡꯁꯥꯁꯨ ꯁꯥꯗ꯭ꯔꯃꯤꯅ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯔꯣꯡ ꯁꯤ ꯀꯂꯔ ꯑꯗꯨꯝ ꯊꯥꯖꯤꯟꯒꯦ ꯇꯧꯔꯒ ꯊꯥꯖꯤꯜꯍꯧꯗꯕ ꯃꯆꯤꯔꯝ ꯂꯦꯟ ꯀꯥꯏꯅ ꯀꯥꯔꯛꯄꯗꯣ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑ ꯖꯥꯜꯂꯝꯕꯅꯤ ꯆꯣꯠꯂꯤꯅꯤ ꯅꯨꯡꯁꯥꯁꯦ ꯁꯥꯗ꯭ꯔꯃꯤꯅꯀꯣ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯕ ꯑꯣꯏꯗꯤ ꯈꯔ ꯀꯪꯒꯗꯕ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯃꯤꯅ ꯑꯁ ꯆꯣꯠꯂꯦ ꯑꯗꯨ ꯃꯊꯛꯇ ꯀꯨꯝꯊꯔꯒ ꯃꯌꯥꯝ ꯑꯩꯁꯦ ꯁꯤꯁꯦ ꯄꯨꯔꯞ ꯇꯥꯏꯔꯦ ꯐꯣꯟ ꯂꯥꯛꯅ ꯋꯥꯔꯤ ꯆꯞꯅ ꯋꯥꯔꯤ ꯁꯥꯟꯅꯀꯣ ꯑꯩꯁꯦ ꯇꯨꯕꯅꯤ ꯂꯣꯏꯁꯜꯂꯦ ꯄ꯭ꯂꯦꯠꯁꯦ ꯊꯥꯗꯔꯒ ꯏꯁꯄ꯭ꯔꯦꯁ ꯇꯧꯔꯝꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯐꯖꯅ ꯇꯥꯅꯕ ꯍꯥꯏꯅꯀꯣ ꯀꯩꯅꯣꯁꯦ ꯐꯖꯗ꯭ꯔ ꯃꯥꯜꯂꯦꯕꯣ ꯌꯥꯝ ꯐꯖꯗꯕꯁꯤ ꯃꯃꯥꯡꯗ ꯅꯥꯄꯨꯁꯦ ꯇꯧꯔꯝꯕꯒꯤ ꯅꯥꯄꯨꯁꯦ ꯃꯣꯜꯂꯦ ꯍꯌꯤꯡ ꯃꯊꯤ ꯀꯥꯔꯦ ꯑꯗꯨ ꯁꯤ ꯈꯟꯖꯟꯅ ꯌꯦꯡꯒꯦ ꯐꯖꯗ꯭ꯔꯦ ꯃꯐꯝꯒ ꯈꯔꯅꯦ ꯖꯒꯥꯁꯤꯁꯨ ꯆꯤꯟꯕꯅꯤꯅꯀꯣ ꯐꯖꯅ ꯇꯥꯎ ꯌꯥꯗ꯭ꯔꯦ ꯐꯖꯕ ꯋꯥꯠꯂꯦ ꯑꯩꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯦ ꯐꯖꯁꯟꯗ꯭ꯔꯦ ꯌꯥꯝꯅ ꯑꯗꯨ ꯑꯗꯨꯝ ꯀꯨꯞꯁꯜꯂꯒꯦ ꯃꯥꯏ ꯇꯝꯈ꯭ꯔꯕꯅꯤꯅ ꯁꯦꯡꯐꯨꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯄꯨꯡ 5 ꯇꯥꯔꯦ 5 ꯃꯈꯥꯏ ꯇꯥꯗꯣꯔꯦ ꯃꯝꯃꯦ ꯑꯩꯈꯣꯏ ꯁꯣꯅꯨꯁꯦ ꯊꯤꯟꯕꯤꯔꯨꯒꯦ ꯇ꯭ꯌꯨꯁꯟꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯐꯣꯟꯁꯨ ꯄꯪꯂꯥꯛꯇ ꯂꯥꯛꯅꯀꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯃꯇꯝ ꯆꯠꯈꯤ ꯈꯪꯍꯧꯗ꯭ꯔꯦ ꯁꯣꯅꯨ ꯊꯤꯜꯂꯨꯔꯒ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯒ ꯂꯣꯏꯅ ꯄꯨꯡꯏꯪꯅ ꯂꯩꯔꯝꯃꯦ ꯃꯊꯛ ꯀꯥꯈꯠꯂꯒ ꯑꯩꯅ ꯄꯨꯊꯔꯛꯄꯅꯤ ꯐꯥꯟꯁꯦ ꯀꯂꯔ ꯇꯧꯁꯟꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯙꯨꯞ ꯊꯥꯗꯣꯛ ꯂꯣꯏꯔꯒ ꯁꯤ ꯀꯂꯔ ꯇꯧꯁꯜꯂꯒꯦ ꯙꯨꯞ ꯊꯥ ꯂꯣꯏꯔꯒ ꯆꯥ ꯊꯛꯅꯤꯡꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯏꯁꯨ ꯑꯩꯅ ꯁꯤꯁꯦ ꯀꯪꯅꯕ ꯍꯥꯏꯅ ꯇꯩꯁꯟꯕꯅꯤ ꯍꯥꯟꯅ ꯍꯌꯦꯡꯗꯒꯤꯗꯤ ꯃꯦꯔꯥꯁꯦ ꯖꯨꯡꯉꯒ ꯍꯌꯦꯡꯗꯒꯤ ꯇꯧꯗꯣꯏꯔꯥ ꯍꯪꯆꯤꯠ ꯇꯧꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯍꯪꯆꯤꯠ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯖꯨꯡꯉꯁꯤꯔ ꯑꯩ ꯈꯜꯂꯤꯅꯤ ꯀꯦꯂꯦꯟꯗꯔꯗ ꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦꯀꯣ ꯕ꯭ꯔꯁꯁꯦ ꯍꯦꯛꯇ ꯇꯧꯔꯒ ꯑꯩꯅ ꯇꯤꯡꯅ ꯊꯝꯗꯕꯒꯤꯀꯣ ꯀꯟꯁꯤꯟ ꯍꯦꯛꯇ ꯃꯥꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯈꯨꯠꯅ ꯇꯩꯔꯦ ꯈꯨꯠꯅ ꯍꯥꯏꯗꯤ ꯑꯗꯩꯗꯤ ꯁꯤꯅ ꯆꯩ ꯑꯃ ꯇꯧꯔꯒꯀꯣ ꯐꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯟꯗ ꯑꯉꯥꯡꯕꯅ ꯐꯖꯔꯕ ꯌꯦꯡꯉꯨꯅꯦ ꯃꯄꯥꯟꯁꯦ ꯃꯆꯨꯝ ꯑꯃꯁꯨ ꯇꯥꯈ꯭ꯔꯦ ꯑꯉꯥꯡꯕꯒꯤ ꯑꯁ ꯕ꯭ꯔꯁ ꯃꯆꯥꯒꯗꯣ ꯂꯩꯇꯕꯅꯤꯅꯀꯣ ꯐꯖꯅ ꯐꯤꯅꯤꯁꯤꯡ ꯑꯣꯏꯕ ꯉꯝꯗꯦꯗ ꯑꯗꯨꯝ ꯈꯇꯪ ꯃꯇꯧ ꯃꯥꯟꯅꯕ ꯍꯥꯏꯅ ꯇꯩꯁꯟꯕꯅꯤ ꯗꯤꯋꯥꯂꯤꯁꯨ ꯌꯧꯔꯛꯑꯕꯅꯤꯅ ꯑꯁꯤꯁꯤꯗ ꯑꯩꯅ ꯑꯒꯔꯕꯇꯤ ꯃꯣꯝꯕꯇꯤ ꯊꯥꯕꯒꯤꯅꯦꯕꯀோ ꯍꯥꯏꯗꯤ ꯇꯨꯜꯁꯤꯗ ꯑꯣꯏꯔꯦ ꯇꯞ ꯃꯆꯥꯗꯨꯒꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯇꯨꯜꯁꯤꯗꯨ ꯊꯥꯕꯅꯤꯅ ꯃꯩ ꯁꯥꯗꯣ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯈꯥꯗꯊꯥꯕꯅꯦ ꯑꯁꯤ ꯃꯈꯣꯡ ꯑꯁꯤꯁꯤꯅ ꯑꯃꯨꯕꯅ ꯇꯩꯔꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯩꯔꯒꯦ ꯀꯪꯉꯒ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ